Ima Manipur, nungsida nahakse. Ching na koi na pansaba, chingmi na koi na pangagpa. He Ima, nangse, nacha mayam ay koibu, tek kay na nauyok pinagpada, wazarabani koi Ima. Nanggi natambak tahuba, mahi marong saduna, nasa simbut chawng na bayok pinagkiba. He Ima, ngasidi, Ima na hakki mitludagi sintarak pa pirangbu. Ngasigi mirol oiriba na chasing na tingmangamdre ni Ima. Maitay ataubi kaya pokpi. Ima nanggi damak nok na thawai thakiba maitay atauba ipa ipusingdo. Ngasigi mirol singsina kaunaragli ni Ima. Tumgi mirol gidamak thawai na pontha pikraba atauba singbo kaukthok narakpana ngasidi Ima nang busuk kaukthok narakle. Adungay Ningthau Marjitna Manipurgi ningthau oiduna palingay ningthau masa masen marakta puksel sengnaraktaba longnam tawnarakpa amaga yingthinarakpa thaja naraktaba amadi Ramandi Dharamagi mingda ngauduna layringay matamdari awasing na lan haraktuna nupi angang khaktana maitay singbu tumna hatki hingna phakiba kayamana kutta yari lengduna awalay bakta na pokhiba ngasigi mirol singna kaunaragli ni Ima. Awasing na maitay singbu tumna halaklabada ningthau macha kayadi kasara sangjap hamlauduna layki. Adubo matam maduda Ima na hakit tanglaba na pari amakakti. Ima na hagput hadokduna sen kide. Yikna ba awasing galanting nagani haiduna magkyasik tuna lepki. Mahagpo ngasigi mirol singa sina ningsing ba matokta. Iraybak izati bukan si harabadi igi haurakpham khangba tai matam amada ngasigi mirol gidamag thawai na pontha pikraba athauba singbu ningsingba tai Kang laban katesa nakoy na siya hisa kayada ay awa laybak po kongnet na doon na laynakpa ngasidi laman singleto adungay ay koy giting doing ning tau bo lay mapigani haiduna ning ti turen kongbanda ay hingyarik na ngahilaga awa ikoy itakta huran lanada landaba lay mo ok kaningay jaba awa gimiyamda maytay na koy gining tauna kongnet i sapot lanpot lon na taurang tauduna hingsa yaytamba magum landaraga samsok pawat lawkiba siyang labay koy gilaysang pegodagi tongbanda akan naring singduna awa ikoy git Taway busok na sanumatagom makutapay batangsang na dakpam kaya haklamba sarol surol kaya paw away ko'y nagkaungamde madugi laman ni singlibak hatlo lanisa hatlo kalin hat siya na pati ay giyatang mi nupi yangang hanuhana akan bason batida na hui hagdong pawatak na tumna hatlo nay tatlo nay kayo aduga maduna suloy ba na tilan misa ay hingbayaw na ba di makoy san iroy hoy bagum na hoy duna away koy gilaybak tam na puko
ꯈꯣꯡꯇꯦꯛ ꯃꯤꯇꯥꯡ ꯐꯥꯎꯕ ꯈꯥꯛꯇꯅ ꯄꯨꯒꯗꯕꯅꯤ. ꯏꯆꯥ ꯏꯁꯨꯁꯤꯡꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯒ ꯂꯥꯟꯃꯤꯁꯥ, ꯍꯥꯠꯄ ꯇꯨꯞꯄ ꯉꯝꯍꯧꯗꯕꯁꯤꯡ ꯑꯗꯨꯕꯨꯅ ꯍꯣꯏꯖꯤꯜꯂꯨ. ꯌꯨꯝꯒꯤ ꯃꯅꯨꯡꯗ ꯆꯩꯁꯤꯡ ꯈꯥꯛꯇꯨꯅ ꯐꯨꯗꯨꯅ ꯌꯥꯗꯕꯁꯤꯡ ꯑꯗꯨꯕꯨꯅ ꯂꯪꯁꯤꯜꯂꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯥꯏꯗꯨꯅ. ꯑꯗꯨꯒ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯅꯤꯃꯛ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯨ. ꯃꯅꯨꯡ ꯑꯗꯨꯗ ꯃꯩꯍꯨꯝ ꯃꯣꯔꯣꯛ ꯊꯥꯗꯨꯅ ꯂꯥꯛꯅꯧ. ꯍꯥꯠꯂꯣ ꯀꯇꯦ ꯈꯨꯗꯤꯡꯃꯛ ꯇꯨꯝꯅ ꯍꯥꯠꯂꯣ. ꯌꯥ! ꯄꯥꯕꯥ! ꯅꯨꯄꯤ ꯑꯃꯁꯨ ꯃꯥꯏꯒꯩ ꯈꯪꯗꯅ ꯆꯦꯜꯂꯛꯂꯦ. ꯅꯨꯡꯉꯥꯏꯔꯦꯗ ꯉꯁꯤꯗꯤ. ꯄꯥꯕ, ꯅꯍꯥꯛꯄꯨ ꯀꯗꯣꯝꯗꯅꯣ? ꯅꯍꯥꯛꯄꯨ ꯀꯗꯥꯏꯗꯅꯣ? ꯁꯣꯟꯕꯅ ꯃꯉꯩ ꯅꯤꯛꯂꯕ, ꯃꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯕ ꯑꯍꯜ ꯑꯗꯨꯗꯤ ꯄꯨꯕꯤꯈꯤꯅꯨ. ꯑꯍꯜ ꯑꯗꯨꯗꯗꯤ ꯊꯝꯕꯤꯔꯝꯃꯨ ꯀꯩꯗꯧꯕꯒꯦ? ꯉꯥꯏꯈꯣ. ꯃꯩꯇꯩ ꯆꯅꯨ, ꯉꯁꯤꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯦꯗꯣ. ꯅꯪꯕꯨ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯔꯣꯏ. ꯀꯅꯥꯅꯣ? ꯅꯍꯥꯛ ꯀꯅꯥꯅꯣ? ꯆꯥꯛꯂꯕꯗ ꯆꯤꯡꯃꯥꯏ ꯈꯣꯟꯅ, ꯀꯟꯕ ꯉꯝꯂꯔꯣꯏꯗꯕ ꯂꯥꯃꯩꯅ ꯆꯦꯜꯂꯛꯂꯦ ꯃꯥꯏꯀꯩ ꯈꯪꯗꯅ. ꯁꯖꯤ ꯁꯉꯥꯏ ꯀꯌꯥꯁꯨ ꯇꯊꯛꯅ ꯂꯝꯍꯥꯡꯅꯗꯨꯅ. ꯃꯩꯇꯩ ꯆꯅꯨ, ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯕꯤ ꯃꯩꯇꯩ ꯆꯅꯨ. ꯃꯄꯥꯟꯗꯅ ꯂꯩꯅꯥꯒꯨꯝ ꯊꯣꯠ ꯅꯧꯔꯕꯁꯨ ꯂꯣꯠꯅ ꯂꯩꯈꯣꯛꯇ ꯇꯤꯡꯈꯪ ꯄꯥꯟꯕꯤꯅꯤ ꯍꯥꯏꯕ ꯑꯋꯥ ꯑꯩꯈꯣꯏꯅꯁꯨ ꯈꯪꯉꯤꯗꯣ. ꯑꯗꯨꯕꯨ ꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤ ꯀꯅꯥꯕꯨ ꯂꯦꯞꯈꯤꯕꯒꯦ ꯅꯨꯄꯥꯒꯤ ꯃꯃꯥꯡꯗ? ꯊꯃꯣꯏꯒꯤ ꯏꯈꯧ ꯂꯥꯡꯕꯅ ꯂꯥꯛꯂꯕꯗꯤ ꯃꯤꯀꯨꯞꯇ ꯈꯨꯗꯨꯝ ꯆꯟꯈꯤꯕ ꯅꯠꯇ꯭ꯔꯥ? ꯆꯦꯟꯒꯅꯨ ꯅꯨꯄꯤ, ꯇꯥꯔꯕ ꯅꯠꯇ꯭ꯔꯥ? ꯅꯃꯥ ꯅꯟꯗꯣꯟ ꯅꯄꯟ ꯅꯆꯤꯟ ꯅꯅꯥꯎ ꯃꯌꯥꯝꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯂꯁꯦ. ꯑꯩ ꯄꯦꯜꯂꯦ ꯉꯁꯤꯗꯤ. ꯑꯩ ꯄꯦꯜꯂꯦ. ꯃꯩꯇꯩ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯑꯋꯥ ꯑꯩꯈꯣꯏꯅ ꯏꯈꯨꯠ ꯄꯦꯟꯅ ꯂꯃꯟ ꯈꯨꯝꯂꯦ. ꯅꯍꯥꯛ ꯀꯅꯥꯅꯣ? ꯅꯨꯡꯁꯤ ꯍꯩꯇ꯭ꯔꯕ ꯑꯋꯥꯅꯤ ꯅꯠꯇ꯭ꯔꯥ? ꯃꯥꯅꯤ, ꯑꯩ ꯑꯋꯥꯅꯤ. ꯅꯪꯒꯤ ꯅꯄꯥ ꯅꯄꯜ ꯅꯕꯨꯡ ꯅꯧꯄꯥꯁꯤꯡꯕꯨ ꯃꯈꯨꯠꯇ ꯌꯥꯏꯔꯤꯅ ꯂꯦꯡꯗꯨꯅ ꯄꯨꯔꯤꯕ ꯑꯁꯦ ꯎꯔꯕ꯭ꯔꯥ? ꯄꯥꯕꯥ! ꯂꯥꯎꯒꯅꯨ. ꯅꯪꯅ ꯂꯥꯎꯔꯕꯁꯨ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯐꯪꯂꯣꯏ. ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯤꯈ꯭ꯔꯕ ꯊꯋꯥꯏꯅ ꯑꯃꯨꯛ ꯍꯜꯂꯛꯏ ꯍꯥꯏꯕ ꯅꯪ ꯇꯥꯈ꯭ꯔꯕꯔꯥ? ꯅꯪꯅ ꯀꯧꯔꯕꯁꯨ ꯀꯅꯥꯃꯠꯇꯅ ꯈꯨꯝꯂꯛꯂꯔꯣই. ꯆꯦꯟꯒꯅꯨ ꯅꯨꯄꯤ. ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯩ ꯑꯁꯦ ꯑꯋꯥꯒꯤ ꯁꯦꯅꯥꯄꯇꯤꯅꯤ. ꯌꯦꯡꯉꯣ, ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯦ ꯃꯩꯇꯩꯕꯨ ꯍꯥꯠꯅꯕꯅꯤ. ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯌꯦꯛꯅꯕ ꯈꯨꯗꯤꯡ ꯊꯥꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯀꯅꯥ ꯌꯥꯎꯗ꯭ꯔꯤ. ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯅꯪꯕꯨ ꯍꯥꯠꯈꯤꯔꯣꯏ. ꯏꯈꯧ ꯂꯥꯡꯕ ꯑꯁꯤ ꯀꯣꯛꯅꯅꯕ ꯇꯅꯧꯔꯕꯤ ꯂꯩꯅꯥꯒꯨꯝꯂꯕꯤ ꯅꯪꯕꯨꯗꯤ ꯁꯔꯥꯛ ꯇꯝꯈꯤꯒꯅꯤ. ꯀꯅꯥ ꯂꯩꯕꯒꯦ? ꯃꯩꯇꯩ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯥ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ. ꯀꯅꯥ ꯂꯩꯕꯒꯦ? ꯀꯧ. ꯅꯪꯅ ꯀꯧꯅꯤꯡꯕ ꯃꯤ ꯃꯈꯩ ꯀꯧ. ꯃꯤꯅꯥꯏ ꯑꯣꯏꯔꯕ ꯃꯤꯈꯥ ꯄꯣꯜꯂꯕ ꯂꯩꯕꯥꯛ ꯑꯃꯗ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤ ꯃꯤꯀꯧ ꯑꯗꯨꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ ꯍꯥꯏꯕꯁꯦ ꯑꯄꯪꯕ ꯅꯪꯅꯗꯤ ꯈꯪꯖꯗ꯭ꯔꯕ ꯃꯥꯜꯂꯤ. ꯃꯩꯇꯩ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤ. ꯈꯨꯠ ꯑꯁꯤꯗꯤ ꯃꯌꯥꯅ ꯆꯤꯛꯄꯗ ꯗꯥꯛꯐꯝ ꯇꯥꯔꯦꯗꯅ. ꯈꯪꯒꯅꯤ. ꯅꯪꯗꯗꯤ ꯍꯥꯠꯂꯒꯦ. ꯊꯥꯗꯣꯛꯑꯣ. ꯈꯪꯕ꯭ꯔꯥ ꯅꯪꯗꯗꯤ ꯍꯥꯠꯂꯒꯦ.
ꯈꯪꯂꯕ꯭ꯔꯥ ꯃꯩꯇꯩ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯖꯍꯧꯔꯣꯏ ꯊꯨꯏ ꯂꯩꯕꯥꯛ ꯑꯁꯦ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦꯗ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯅꯗꯨꯅ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ ꯆꯤꯡꯃꯤ ꯇꯝꯃꯤ ꯅꯥꯏꯗꯅ ꯑꯋꯥ ꯂꯥꯟꯃꯤꯁꯤꯡꯅ ꯍꯜꯂꯛꯂꯕꯀꯣ ꯑꯣꯟꯊꯣꯛꯏꯗ ꯂꯩꯕꯥꯛ ꯑꯁꯦ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯏꯁꯤꯡꯅ ꯑꯣꯏꯖ ꯑꯣꯏꯊꯛ ꯊꯤꯕꯗ ꯑꯃꯒ ꯄꯨꯟꯕ ꯌꯥꯗꯅ ꯈꯥꯏꯕꯨꯡ ꯇꯥꯟꯅꯔꯦꯗꯣ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥꯅ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯂꯩꯇ꯭ꯔꯕ ꯃꯥꯒꯤ ꯂꯤꯛꯂꯝ ꯀꯥꯎꯔꯒ ꯃꯄꯥ ꯃꯄꯨ ꯃꯤꯔꯥꯏꯕ ꯍꯧꯖꯤꯛꯇꯤ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯣ ꯕꯥꯕꯥ ꯀꯅꯥꯅꯣ ꯅꯨꯄꯤꯒꯤ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇ꯭ꯔꯅꯦ ꯏꯃꯥ ꯕꯥꯕꯥ ꯏꯃꯥ ꯀꯅꯥꯅꯣ ꯁꯤꯗꯤ ꯕꯥꯕꯥ ꯏꯃꯥ ꯉꯥꯏꯈꯣ ꯆꯦꯟꯒꯅꯨ ꯅꯨꯄꯤ ꯃꯆꯥ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯋꯥꯅ ꯑꯩꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯏꯄꯥ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯅꯥꯅꯣ ꯅꯨꯄꯤ ꯃꯆꯥ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯄꯥꯈꯠꯀꯅꯨ ꯅꯨꯄꯤ ꯃꯆꯥ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯩ ꯑꯋꯥꯒꯤ ꯂꯥꯟꯃꯤ ꯅꯠꯇꯦ ꯑꯋꯥꯒꯤ ꯂꯥꯟꯃꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯪ ꯃꯩꯇꯩꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯔꯥ ꯍꯣꯏ ꯑꯩ ꯅꯪꯒꯤ ꯏꯒꯤ ꯏꯕꯨꯡꯅꯤ ꯆꯤꯡꯗ ꯇꯣꯡꯕ ꯀꯕꯨꯏꯅꯤ ꯏꯃꯤꯡꯅ ꯑꯈꯝ ꯀꯧꯏ ꯅꯨꯄꯤ ꯃꯆꯥ ꯑꯩꯕꯨ ꯆꯤꯡꯅꯒꯅꯨ ꯅꯕꯨꯡꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯨ ꯑꯁꯣꯟ ꯑꯅꯥ ꯀꯌꯥꯕꯨ ꯀꯟꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯄꯅꯤ ꯂꯥꯛꯑꯣ ꯅꯪꯁꯨ ꯏꯕꯨꯡꯒꯤ ꯏꯇꯨꯡ ꯏꯜꯂꯣ ꯆꯤꯡꯒꯤ ꯂꯝꯗ ꯃꯇꯝ ꯈꯔ ꯂꯣꯠꯇꯨꯅ ꯂꯩꯕꯅ ꯁꯥꯐꯒꯅꯤ ꯑꯋꯥꯕ ꯋꯥꯈꯜ ꯑꯃꯨꯛ ꯈꯟꯗꯨꯅ ꯂꯩꯔꯅꯨ ꯅꯨꯄꯤ ꯃꯆꯥ ꯊꯋꯥꯏ ꯍꯥꯟꯅ ꯍꯤꯡꯅꯕ ꯍꯣꯠꯅꯈꯤꯁꯤ ꯇꯝꯗ ꯋꯥꯔꯦ ꯆꯤꯡꯗ ꯂꯩꯅꯤ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯟꯊꯔꯤꯕꯅꯣ ꯆꯤꯡꯒꯤ ꯅꯕꯨꯡ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯂꯩꯔꯤꯕꯁꯤꯗꯤ ꯏꯕꯨꯡ ꯅꯈꯨꯠ ꯁꯝꯒꯦꯀꯣ ꯏꯕꯨꯡ ꯏꯆꯟ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯊꯣꯏꯅꯨ ꯀꯧꯏ ꯏꯕꯨꯡ ꯀꯤꯒꯅꯨ ꯏꯕꯨꯡꯒꯤ ꯈꯨꯠ ꯑꯁꯦ ꯆꯦꯠꯅ ꯄꯥꯏꯌꯨ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯈꯨꯟ ꯑꯃꯗ ꯑꯁꯣꯟ ꯑꯅꯥ ꯀꯌꯥ ꯑꯃꯁꯨ ꯆꯤꯡꯒꯤ ꯃꯥꯏꯀꯩ ꯌꯧꯅꯅꯕ ꯄꯨꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯤ ꯇꯝꯄꯥꯛ ꯂꯝꯗꯝ ꯑꯁꯤꯗꯗꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯟꯊꯕ ꯌꯥꯔꯔꯣꯏ ꯊꯦꯡꯅꯕ ꯈꯣꯡꯀꯠꯇꯨꯅ ꯆꯤꯡꯗ ꯍꯥꯟꯅ ꯂꯩꯈꯤꯁꯤ
ꯑꯩꯅ ꯂꯦꯞꯂꯤꯕ ꯂꯝꯗꯝ ꯑꯩꯒꯤ ꯈꯣꯡꯅ ꯈꯣꯛꯅꯦꯟꯅꯔꯤꯕ ꯂꯩꯃꯥꯏ ꯑꯁꯤꯕꯨ ꯑꯩꯒꯤ ꯑꯣꯏꯔꯤꯕ꯭ꯔꯥ? ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯃꯁꯤꯗ ꯍꯤꯡꯒꯗꯕꯁꯦ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ꯫ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯒ ꯃꯤꯈꯥ ꯄꯣꯜꯂꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯄꯥꯡꯗꯕ ꯃꯆꯥ ꯃꯤꯇꯝꯕꯥꯜ ꯑꯣꯏꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯇꯣꯟꯕ ꯑꯁꯤꯕꯨ ꯀꯔꯤ ꯑꯃꯨꯛ ꯂꯩꯔꯤꯕꯒꯦ? ꯌꯥꯝꯕꯨꯡ, ꯑꯩꯍꯥꯛ ꯂꯥꯛꯆꯔꯦ꯫ ꯀꯅꯥꯅꯣ? ꯃꯅꯤ ꯈꯣꯝꯕꯔꯥ? ꯑꯍꯣꯏ, ꯃꯥꯅꯤ ꯌꯥꯝꯕꯨꯡ꯫ ꯑꯩꯅ ꯁꯤꯟꯅꯈꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯀꯝꯗꯧꯔꯦ? ꯌꯥꯝꯕꯨꯡ, ꯏꯇꯥꯎ ꯑꯀꯣꯏꯖꯝ ꯈꯝꯇꯣꯟꯒ ꯃꯌꯦꯡꯕꯝ ꯁꯥꯃꯨꯒ ꯆꯠꯂꯨꯕ ꯊꯕꯛ ꯑꯗꯨ ꯍꯜꯂꯛꯂꯦ꯫ ꯑꯁ, ꯁꯒꯣꯜ 5ꯗꯒꯤ ꯍꯦꯟꯅ ꯐꯪꯂꯛꯇ꯭ꯔꯦ ꯌꯥꯝꯕꯨꯡ꯫ ꯁꯒꯣꯜ 5ꯗꯤ ꯐꯪꯂꯕ? ꯐꯔꯦ, ꯁꯒꯣꯜꯁꯤꯡ ꯑꯗꯨꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ꯫ ꯃꯩꯇꯩꯗꯤ ꯁꯒꯣꯜ ꯌꯥꯎꯗ꯭ꯔꯕꯗꯤ ꯍꯤꯡꯕ ꯉꯝꯗꯦ꯫ ꯑꯗꯨꯉꯩ ꯂꯩꯁꯦꯝꯕ ꯃꯇꯝꯗꯒꯤ ꯁꯥ ꯂꯥꯟꯗ ꯏꯁꯥꯒ ꯁꯥꯒꯣꯟꯅꯕ ꯌꯥꯕ ꯑꯊꯣꯏꯕ ꯁꯥꯅꯤ ꯍꯥꯏꯕꯒꯤꯗꯃꯛ ꯏꯕꯨꯙꯧ ꯃꯥꯔꯖꯤꯡꯅ ꯁꯒꯣꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯅꯗꯨꯅ ꯈꯨꯗꯣꯜ ꯇꯧꯕꯤꯔꯝꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯒꯣꯜꯒꯤ ꯃꯇꯦꯡꯅ ꯁꯥꯃꯤ ꯂꯥꯟꯃꯤ ꯁꯥꯒꯠꯇꯨꯅ ꯍꯤꯡꯂꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯈꯨꯗꯤꯡꯗ ꯂꯥꯟꯒꯤ ꯁꯥꯖꯦꯜ ꯌꯨꯝꯊꯣꯡ ꯈꯤꯕꯤꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥ ꯍꯥꯏꯕ ꯈꯤꯕꯤꯛꯅ ꯊꯥꯡ ꯇꯥ, ꯇꯦꯟ, ꯑꯔꯥꯝꯕꯥꯏ, ꯁꯔꯤꯠ ꯁꯔꯥꯠ, ꯃꯨꯛꯅꯥ ꯀꯥꯡꯖꯩꯒꯤ ꯃꯍꯩꯅ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗ ꯈꯨꯟꯗꯥꯔꯤꯕ ꯈꯥꯒꯤ, ꯑꯋꯥ, ꯄꯣꯡ, ꯁꯥꯟꯁꯤꯡ ꯑꯃꯗꯤ ꯃꯅꯤꯡ ꯃꯥꯏꯀꯩꯔꯣꯝꯗꯅ ꯇꯈꯦꯜ, ꯇꯦꯈꯥꯎ, ꯑꯋꯥꯡꯗꯅ ꯑꯍꯣꯝꯅꯆꯤꯡꯕ ꯀꯌꯥꯒꯤ ꯃꯔꯛꯇ ꯃꯇꯤꯡ ꯂꯩꯕ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯗꯨꯅ ꯍꯤꯡꯂꯛꯈꯤꯕꯅꯤ꯫ ꯑꯆꯨꯝꯕꯅꯤ ꯌꯥꯝꯕꯨꯡ꯫ ꯑꯋꯥꯡꯔꯣꯝꯗꯅ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯇꯨꯔꯦꯜ ꯐꯥꯎꯕ, ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯕꯦꯡꯒꯥꯜꯒꯤ ꯉꯝꯈꯩ ꯐꯥꯎꯕ, ꯅꯤꯡꯊꯤ ꯇꯨꯔꯦꯜ ꯂꯥꯟꯅ ꯄꯥꯛꯅ ꯆꯥꯎꯅ ꯁꯟꯗꯣꯛꯂꯝꯕ ꯃꯄꯥꯡꯒꯜ ꯂꯩꯔꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯈꯤꯕ ꯑꯁꯦ ꯊꯣꯏꯗꯣꯛꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯅꯤꯈꯣꯝꯕ꯫ ꯑꯗꯨꯕꯨ ꯌꯥꯝꯕꯨꯡ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯏꯊꯤꯔꯦ꯫ ꯑꯩꯈꯣꯏ ꯃꯤꯈꯥ ꯄꯣꯜꯂꯦ꯫ ꯑꯋꯥꯒꯤ ꯈꯨꯠꯇ ꯆꯍꯤ ꯀꯌꯥ ꯃꯤꯅꯥꯏ ꯑꯣꯏꯍꯧꯔꯒꯅꯤ꯫ ꯃꯁꯤꯗꯅꯤꯅꯦ ꯃꯅꯤ, ꯏꯌꯥꯝꯕꯅ ꯏꯃꯥꯏ ꯑꯁꯦ ꯄꯨꯕꯗ ꯋꯥꯔꯤꯕꯁꯦ꯫ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯕ ꯋꯥꯠꯂꯛꯄ ꯑꯁꯤꯅ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯃꯅꯤꯈꯣꯝꯕ꯫ ꯑꯆꯨꯝꯕꯅꯤ ꯌꯥꯝꯕꯨꯡ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ? ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯟꯒꯤ ꯋꯥꯈꯜ ꯅꯥꯊꯩꯗꯨꯅ ꯊꯝꯈꯤꯁꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯥꯟꯅ ꯄꯨꯟꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯑꯄꯨꯟꯕꯒꯤ ꯋꯥꯈꯜ ꯂꯩꯇ꯭ꯔꯕ ꯐꯨꯔꯨꯞ ꯑꯃꯅ ꯌꯦꯛꯅꯕ ꯊꯦꯡꯅꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯜ ꯄꯨꯟꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯃꯈꯩ ꯃꯇꯝ ꯁꯥꯡꯅ ꯃꯤꯒꯤ ꯃꯤꯈꯥ ꯄꯣꯟꯗꯨꯅ ꯃꯤꯅꯥꯏ ꯑꯣꯏꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯈꯝꯇꯣꯟ, ꯁꯥꯃꯨ, ꯅꯈꯣꯏ ꯑꯅꯤ ꯌꯧꯔꯛꯄꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯌꯥꯝꯕꯨꯡ, ꯊꯧꯕꯥꯜ ꯃꯥꯏꯀꯩꯔꯣꯝꯗꯗꯤ ꯃꯤ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ꯫ ꯀꯛꯆꯤꯡ ꯈꯣꯡꯖꯣꯝꯗ ꯑꯋꯥ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯗꯨꯅ ꯀꯅꯥꯒꯤ ꯑꯁꯣꯟ ꯑꯅꯥ ꯈꯣꯡꯇꯦꯛ ꯃꯤꯇꯥꯡ ꯐꯥꯎꯕ ꯍꯥꯠꯂꯦ ꯍꯥꯏꯅ ꯇꯥꯏ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯁꯤꯍꯧꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯐꯥꯗꯨꯅ ꯃꯈꯣꯏ ꯑꯋꯥ ꯂꯝꯗꯝꯗ ꯄꯨꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ ꯌꯥꯝꯕꯨꯡ꯫ ꯑꯗꯨꯒ ꯌꯥꯝꯕꯨꯡ, ꯋꯥꯐꯝ ꯑꯃꯅ ꯁꯅꯥ ꯀꯣꯅꯨꯡꯂꯣꯝꯗꯗꯤ ꯀꯅꯥꯅꯣ ꯁꯅꯥꯏ ꯑꯃꯅ ꯑꯋꯥ ꯂꯥꯟꯃꯤ ꯈꯔꯒ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯕꯖꯥꯏ ꯕꯦꯡꯒꯨꯜ ꯈꯣꯡ ꯄꯖꯦꯡ ꯐꯤꯔꯥꯜ ꯊꯦꯠꯈ꯭ꯔꯦ ꯇꯥꯏ꯫ ꯈꯝꯇꯣꯟ, ꯅꯪꯒꯤ ꯋꯥ ꯑꯗꯨꯕꯨ ꯑꯆꯨꯝꯕꯔꯥ? ꯈꯝꯇꯣꯟꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ ꯌꯥꯝꯕꯨꯡ꯫ ꯂꯥꯟꯖꯦꯜꯂꯛꯄ ꯈꯨꯗꯤꯡꯅ ꯄꯥꯎ ꯑꯗꯨ ꯄꯨꯔꯛꯏ꯫ ꯑꯋꯥꯒꯤ ꯁꯦꯅꯥꯄꯇꯤꯅ ꯃꯥꯕꯨ ꯅꯤꯡꯊꯧ ꯍꯥꯞꯂꯦ ꯍꯥꯏꯅ ꯇꯥꯏ꯫ ꯃꯩꯇꯩ ꯂꯣꯏꯔꯦ ꯌꯥꯝꯕꯨꯡ꯫ ꯍꯨꯏ ꯍꯧꯗꯣꯡꯒꯤ ꯁꯥꯖꯠꯄꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯅ ꯆꯠꯂꯛꯂꯦ꯫ ꯃꯔꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯃꯤꯒꯤ ꯈꯨꯌꯥꯗ ꯅꯤꯔꯔꯦ꯫ ꯏꯁ, ꯏꯀꯥꯏꯈ꯭ꯔꯦꯗ꯫ ꯌꯥꯊꯪ ꯉꯥꯏꯔꯒ ꯇꯧꯕꯗꯤ ꯃꯤꯅꯥꯏꯇꯅ ꯇꯧꯕꯅꯤ꯫ ꯃꯃꯥ ꯂꯩꯕꯥꯛꯄꯨ ꯌꯣꯟꯕ ꯁꯥ! ꯅꯃꯥꯏꯗꯣ ꯏꯀꯥꯏꯕ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯔꯥ? ꯅꯤꯡꯊꯧ ꯐꯝꯕꯥꯜꯗ ꯐꯝꯕꯕꯨ ꯃꯤꯒꯤ ꯊꯧꯖꯥꯜꯗ ꯐꯝꯕꯗꯤ
ꯃꯤꯅꯥꯏ ꯃꯀꯣꯛꯇꯤ ꯅꯍꯥꯛ ꯑꯗꯨꯝ ꯑꯣꯏꯕ ꯇꯥꯕꯅꯤ ꯏꯅꯥꯎꯁꯥ ꯌꯥꯔꯦ ꯇꯣꯛꯂꯣ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯅꯨ ꯅꯣꯡꯊꯛꯇ ꯇꯤꯟ ꯁꯤꯠꯂꯒ ꯏꯃꯥꯏꯗ ꯇꯥꯏ ꯍꯥꯏꯕꯗꯨꯅꯤ ꯍꯤꯔꯥꯆꯟꯗ꯭ꯔ ꯑꯩꯍꯥꯛꯁꯨ ꯅꯤꯡꯊꯧ ꯏ ꯑꯣꯏꯔꯨꯕꯅ ꯅꯈꯣꯏꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯑꯩꯉꯣꯟꯗꯁꯨ ꯄꯥꯜꯂꯤꯕꯅꯤꯅꯦ ꯏꯅꯥꯎꯁꯥ ꯌꯥꯝꯕꯨꯡ ꯋꯥꯔꯤ ꯑꯁꯦ ꯇꯣꯛꯂꯁꯤ ꯁꯥꯃꯨ ꯃꯅꯤꯈꯣꯝꯕ ꯈꯝꯇꯣꯟ ꯈꯪꯉꯤ ꯅꯈꯣꯏꯅꯁꯨ ꯅꯌꯥꯝꯕꯕꯨ ꯆꯤꯡꯅꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯍꯪꯒꯠꯆꯕꯗꯤ ꯌꯥꯝꯕꯨꯡ ꯋꯥꯔꯧꯕꯤꯅꯨ ꯌꯥꯝꯕꯨꯡ ꯅꯅꯥꯎꯁꯤꯡꯅ ꯍꯪꯒꯠꯆꯕꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯨꯗꯤ ꯂꯤꯁꯥꯡ ꯁꯤꯟꯅ ꯄꯥꯜꯂꯛꯄ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯅ ꯑꯣꯏꯔꯛꯏꯗꯣ ꯏꯅꯥꯎꯁꯥ ꯅꯈꯣꯏꯁꯨ ꯁꯥꯎꯔꯅꯨ ꯆꯐꯨ ꯀꯥꯏꯔꯒ ꯀ꯭ꯋꯥꯛꯅ ꯍꯔꯥꯎꯕ ꯍꯥꯏꯕꯁꯦ ꯃꯍꯧꯁꯥꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯈꯟꯅꯈꯤꯁꯤ ꯅꯈꯣꯏꯅ ꯐꯪꯂꯛꯄ ꯁꯒꯣꯜꯁꯤꯡꯗꯤ ꯀꯗꯥꯏ ꯌꯥꯝꯕꯨꯡ ꯏꯅꯥꯎ ꯑꯍꯨꯝꯅ ꯁꯦꯜꯍꯧꯔꯦ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯃꯁꯛꯀ ꯃꯃꯤꯡꯒꯕꯨ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦ ꯁꯒꯣꯜꯁꯤꯡ ꯑꯗꯨꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯏꯅꯥꯎꯁꯥ ꯍꯣꯏ ꯌꯥꯝꯕꯨꯡ ꯅꯅꯥꯎꯁꯤꯡꯅ ꯄꯨꯖꯔꯛꯄ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯁꯒꯣꯜ ꯈꯣꯡꯗꯥꯡ ꯑꯗꯨꯅꯒ ꯐꯖꯔꯤꯕ ꯅꯥꯇ꯭ꯔꯪ ꯑꯗꯨꯁꯨ ꯅꯤꯡꯊꯤꯖꯩ ꯃꯪꯒꯦ ꯑꯗꯨꯁꯨ ꯃꯃꯤꯠ ꯃꯅꯥ ꯌꯥꯝꯅ ꯁꯤꯡꯉꯤ ꯌꯥꯝꯕꯨꯡ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕꯅꯣ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯃꯃꯤꯡꯁꯤꯡꯗꯣ ꯃꯥꯒꯤ ꯃꯆꯨ ꯃꯃꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯅꯕ ꯃꯃꯤꯡ ꯊꯣꯜꯂꯤ ꯃꯩꯇꯩ ꯏꯄꯥ ꯏꯄꯨ ꯁꯥ ꯀꯂꯛꯏꯗ ꯅꯈꯣꯏꯒꯤ ꯅꯒꯨꯟꯁꯤꯡꯗꯣ ꯁꯥꯒꯤ ꯃꯕꯨꯛꯆꯦꯜ ꯃꯇꯥ ꯐꯥꯎ ꯃꯆꯨ ꯃꯃꯦꯜ ꯌꯦꯡꯂꯒ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯧꯔꯝꯃꯤ ꯎꯒꯤ ꯎꯁꯛ ꯌꯦꯡꯂꯒ ꯎꯒꯤ ꯃꯃꯤꯡ ꯊꯣꯜꯂꯤ ꯍꯩꯒꯤ ꯍꯩꯁꯛ ꯌꯦꯡꯂꯒ ꯍꯩꯒꯤ ꯃꯃꯤꯡ ꯊꯣꯜꯂꯝꯃꯤ ꯂꯩꯒꯤ ꯂꯩꯅꯥ ꯌꯦꯡꯂꯒ ꯂꯩꯒꯤ ꯃꯃꯤꯡ ꯊꯣꯜꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯅꯤꯡꯂꯣꯟꯅ ꯍꯣꯡꯂꯤꯈꯩ ꯁꯛꯇ ꯆꯨꯗ ꯑꯣꯜꯂꯛꯄ ꯃꯤꯔꯣꯜ ꯃꯤꯋꯥ ꯉꯥꯡꯗꯨꯅ ꯑꯣꯟꯅ ꯇꯩꯅ ꯂꯥꯛꯄꯅ ꯑꯗꯨꯉꯩ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯁꯤ ꯂꯩꯊꯣꯟ ꯍꯥꯞꯇꯨꯅ ꯃꯃꯤꯡ ꯊꯣꯜꯂꯝꯕ ꯑꯗꯨ ꯇꯥꯈꯤꯗ꯭ꯔꯦ ꯀꯥꯟꯅꯗꯦ ꯏꯅꯥꯎꯁꯥ ꯋꯥꯈꯜ ꯂꯝꯐꯩ ꯊꯥꯗꯣꯛꯁꯤ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯥꯟꯅ ꯄꯨꯟꯁꯤꯟꯈꯤꯁꯤ ꯌꯥꯝꯕꯨꯡ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤꯗ ꯀꯝꯗꯧꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯟꯁꯤꯟꯅꯒꯅꯤ ꯏꯅꯥꯎꯁꯥ ꯑꯩꯈꯣꯏ ꯆꯤꯡꯗ ꯀꯥꯁꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯇꯝꯗ ꯂꯩꯕ ꯑꯩꯈꯣই ꯆꯤꯡꯗꯒꯤ ꯍꯧꯔꯛꯄꯅꯤ ꯇꯝꯄꯥꯛꯇ ꯃꯌꯣꯜ ꯑꯣꯏꯗꯨꯅ ꯂꯩꯉꯥꯛ ꯈꯨꯔꯖꯤ ꯄꯥꯏꯔꯁꯨ ꯆꯤꯡꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯈꯛ ꯃꯔꯥ ꯆꯦꯠꯂꯣꯏꯗꯧ ꯆꯤꯡꯒ ꯇꯝꯒ ꯈꯥꯏꯅꯕ ꯅꯨꯃꯤꯠꯇ ꯂꯩꯕꯥꯛꯁꯤꯒꯤ ꯁꯛꯇꯝ ꯃꯨꯠꯂꯦꯗꯣ ꯑꯆꯨꯝꯕꯅꯤ ꯌꯥꯝꯕꯨꯡ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯌꯥꯝꯕꯨꯡ ꯆꯤꯡꯃꯤ ꯄꯥꯈꯪ ꯈꯔꯁꯨ ꯇꯝꯗ ꯀꯨꯝꯊꯔꯛꯇꯨꯅ ꯑꯁꯣꯟ ꯑꯅꯥ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯤ ꯇꯝꯗ ꯂꯩꯕ ꯌꯥꯗꯕꯁꯤꯡꯅ ꯃꯈꯣꯏꯅ ꯈꯣꯝꯖꯤꯟ ꯇꯥꯁꯤꯟꯗꯨꯅ ꯆꯤꯡꯗ ꯆꯪꯖꯐꯝ ꯄꯤꯔꯤ ꯇꯥꯏ ꯍꯌꯦꯡ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯐꯥꯎ ꯅꯨꯡꯁꯤꯅꯅꯕ ꯃꯔꯨꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯨꯜꯂꯝꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯑꯗꯨꯕꯨ ꯄꯥꯊꯣꯛꯁꯥ ꯇꯝꯃꯤ ꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯆꯤꯔꯣꯟ ꯈꯥꯔꯣꯟ ꯈꯔꯗꯤ ꯌꯥꯝꯅ ꯍꯦꯟꯅ ꯇꯧꯃꯜꯂꯤ ꯍꯧꯖꯤꯛ ꯑꯋꯥꯕ ꯇꯥꯔꯒ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯇꯧꯏ ꯃꯁꯤ ꯍꯦꯛ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯄꯨꯝꯕ ꯍꯤꯡꯂꯣꯏꯀꯣ ꯃꯗꯨꯅꯤ ꯅꯌꯥꯝꯕ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ ꯑꯩꯅ ꯈꯟꯕꯒ ꯅꯈꯣꯏꯅ ꯈꯟꯕꯒ ꯃꯥꯟꯅꯔꯦ ꯌꯥꯝꯕꯨꯡꯁꯤꯡ ꯑꯋꯥ ꯇꯦꯡꯒꯣꯜ ꯌꯧꯔꯛꯂꯦ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜꯅ ꯃꯥꯏꯀꯩ ꯁꯣꯝꯗ ꯋꯥꯏꯔꯛꯂꯦ ꯏꯅꯥꯎꯁꯥ ꯈꯣꯟꯖꯦꯜ ꯑꯁꯤ ꯀꯅꯥꯒꯤꯅꯣ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯖꯕ ꯏꯅꯥꯎꯅꯤ ꯄꯥꯊꯧꯁꯥ ꯁꯒꯣꯜ ꯊꯛꯇ ꯀꯥꯔꯁꯦ ꯏꯅꯥꯎꯁꯥ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯑꯁꯣꯟ ꯑꯅꯥ ꯀꯟꯅꯕ ꯊꯧꯔꯥꯡ ꯑꯃꯗꯤ ꯁꯤꯟꯁꯤꯀꯣ ꯃꯤꯅ ꯏꯃꯥ ꯏꯆꯥ ꯍꯥꯠꯂꯒ ꯑꯩꯈꯣꯏꯅ ꯎꯅ ꯆꯦꯟꯕꯒꯤ ꯊꯕꯛꯇꯤ ꯇꯧꯔꯣꯏꯁꯤꯀꯣ